अहानबद मरोइब पाउ फुरुप पुंबना मत ओइना लेपमिनरबदी कुकीना मणिपुर थुगाइब ओइथोक्लोइ हाइना लमलाई केंद्र के एमएलए केएच इबोमचान फोंदोखरे लमदम असिदा इंग तप पुरके हाइरबदी लुचिंगबसिंग अमदी लेबाक मियाम पुन मोट मानना थबक तौमिनब चंगी हाइना थांगमैबन एसी के एमएलए केएच जोइकिसन फोंदोखरे अमदी मयाई काब पोटलम मपालदा पुदुना ललोनबदा अंगांग सिंग सिजनरब्रा हाइबगी चिंगनब लैरे इम्फाल इंटरनेशनल एयरपोर्ट तगी अंगांग अनि गंजा केजी 3 ग्राम 7 कोनना फारे क्रुमजरी ISTV की मणिपुरी पाउ मिटेंग ताबरीब सिंगबु तराम नोकचरी पाउ संदोना पिजरी पुरुपुंबना अमत ओइना लेपमिनरबदी कुकीना मणिपुर थुगाइबा ओइथोक्लोइ हाइना लमलाई केंद्र के एमएलए केएच इबोमचाना कांगु चिंगजिन खुलेन प्राइमरी स्कूल दा पांगथोखिबा बैक टू स्कूल की थोरमदा फोंदोखरे मणिपुर स्टेट रूरल लाइवलीहुड मिशन की मखादा टोमथिन बेलेफ कांगु चिंगजिन सिंधुना पांगथोखिबा थोरम अदुदा तेलौचना सैजांग जिला परिषद के हानगी मेंबर ए जामिनी तखेल ग्राम पंचायत के हानगी प्रधान एम निंगथेमना चिंगबा सरुक्याखि थौरंग मरी लेना इबोमचाना मखाताना मणिपुरदा हौजिक लैरिबा रिकॉग्नाइज तौबा अमदी तौद्रिबा फुरुप सिंह असिना पुनः हिंगमिनब नतना तोप लंबिदा चटनब होटनब चुमलोय फुरुप अमना मागी लम मचेत खाइदोकलगा तोखाइबा लेंगा कम सेमनब होटनब यावरिबा से मिचम मियामबो अपंगबा सीनब होटनबने ओइरोइदबा वाफम अमदा युमफम ओइरगा इरांग सागतुना लमदम असि चरांगननब सिल्लिबा सिलगा मांगजगदौरी बसी अखोई खक्तने सेनमिटलोन सोथरी बसी कनानासु फगतनब मतेंग पांगबिरकलोय कुइना सांगना इरांग लैतनब अखोई पुना थौदांग लौमिनसे हाइखे मणिपुर शांति लाकपा है करम कांद शांति लाकदके हाइबु खनरिबा अनी को सिंगी खनरिबा सिंगदुगा कोई तमगी लेरिबा कोइगा अनी से फजना भाव ताना फमिनेरगा कोई खन्ना चैनबसिना अफब पुरक्ते कोई पुनमक्ता अवाबबी अरुमसि तोंगरसि कनाना लानगिबनो कनाना चुंगिबनो हाइबदो काउथोंगरसि अमना बबु ngaकनरसि हाइबा सिगी यानबसि महे लाकन मितुदनेबा मणिपुर सबसाब तंगदु लेताबा मा हाइना लाक्तोइसि लमदम असिदा इंग तप पुरके हाइरबदी लुचिंगबसिंग अमदी लेबाक मियाम पुन मोट मानना थबक तौमिनब चंगी हाइना थांगमैबन एसी के एमएलए केएच जोइकिसन फोंदोखरे वाफम असि केंद्र से मनुंग चनलैबा थारोन वुमेन फेलोशिप की चाही यांखै सुरकपा गोल्डन जुबली गिनिनी चनबा लोइसिनब निमिता फोंदोखिबनी ग्रोइंग स्ट्रोंग इन गॉड्स ग्रेस साइब थिमदा पांगथोखिबा थौरम अदुदा संडे स्कूल की टीचर लू गजिकमै गांगमै अमदी मसक नाइबा मियो क्याना सरुक्याखे थौरंग मरी लेनेना चाही यांखै सुरकपगे सोविनियर अमसु फोंखि एमएलए जोइकिसन मखाताना अखोई मसेल येंसिनबगी महुत्ता हौजिक्ति क्रिसमासु नक्सिलक्लबनिना लॉर्ड जीसस न लमदम असिदा पुन्ना खुंदामिनरिबा कांगलुप खुदिंगमक ngapiba oirasanu amadi amana amada aranba taunakhiba adu अखोई मसेल अमतनि हाइबा वाखलोल अदुदा पुन्ना लेमिनरसे अखोईगी सोइखिबा adu काउथोकनरगा करम हाइना तौरगा अखोई मसेल पुनसिन सिगे हाइबगी खनबा मतम ओइरे अमरोमदा तोंगान तोंगान फुरुप की लुपसिंग नसु सोशल मीडिया हेड स्पीच सिंग सोशल मीडिया दा थागतलगा अखोई तोखाइना ताबगी लंबी यादपासी तोपिरो लमदम असिदा लुचिंगबा मखल अनि लै अमना मियामना वोट तौरगा खनबा अमना मियामना खनबा सेसो सुंगी लुचिंगबा सिंगने मियामगी मिहुत ओइरिबा सिंगसु हयेंग यारबा मतमदा फ्लोर की खुथांगदगी तौबा याबा तौगे सेसो लीडर सिंगनसु अफबा माइकैरोमदा पुनबा मयाम संगदना होटनमिनसे हाइखे ngakpiba nungsiba miye habse masi koi kaugumsi maitai kuki naga muslim oi kauthoga we are all manipuri se sida chatse madu khanga kanda da ni khoina apun basakta mani laktoisi ai shokhi basing laman khumna bhona banat kamai taroga khoi soiri sing se mengkhalaga tungda mona khanada na bathok paise masi raga lei aduna furup ki lipjing basing na politician bore tongan ron basu ore koi media ra social media da hero saraga ai gi community sing da injal laga community amanu sibda hu kamjan mache tokbiba akhoi gi soiriba laliba mayam se semdoga akhoi nungsinana leiba peacefully akhoi leminaraba akhoi mayam se lingjen manaba unity lekanda akhoi development tawdana nungai be do oidoni akhoi ngasi wakal khandawdaba akhoi na apangbo ina akhoi masin yengsin leibsin tungi generation ai gi ichagi issue gi mayam se tumna ma ka ne se mase kaw poroidabni akhoi golden jubilee sin nangnaba office building ama sa se na akhoi khanabani ro office building si tharong gi akhoi community hall su khoi gi rejuvenate to duga amu
सेमदोक एक्सटेंशन दो अचौबा थबक अम पाइखटपा अरुना साइमल्टेनियस ओइबनिना कोइ मसिन नंगदौ मानद्रेना खितंग तपथगिबनि नेक्स्ट मंडे गुंबा लाइकली है को मताना आई मसी थबक से सोइदना हौरनी अरु ngasi गोल्डन जुबली सिगी थारोन वुमेन सोसाइटी गी आई खुदोन पोट है तारे हंदकी गोल्डन जुबली की 50 सुनतबा 51st फाउंडेशन डे से सिन नंगनबा आई मोय ऑफिस बिल्डिंग दु माई सिनना बाई तौसगे दुना आई म्याम थमजरी lamdam asidagi mayai kaba potlam mapalamda puthoktuna lalonbagi thabak chathabada chahi nauriba angangsing sizinarabra haibagi chingnaba leire wafam ase tha asege tangkunda mapalamda chatkigadaba chahi nauriba angang ani narcotics and psychotropic substance ekimakada athingba thamba potlam singi manungda ama oiriba ganja kg taruk gram satret ka kona na fabadagi thorakibane angang ani du singjamai police na lokhotlaba matungda juvenile justice board ta puthokre ningsing bayabadi manipurasi golden triangle dagi international ge kayada mayai kaba chunjak lalonbagi thabak chathabada route number 9 da lei haina chahi kyagi mamangdagi khangna rakhibani Manipur gi chingi lam amadi Myanmar da irang thorakpadagi paktakna popi amadi mayai kaba chunjak sing tharakpadagi Manipur fauna mapal lamda mayai kaba chunjak puthoktuna lalonbagi chang wangkhalakhibani Fibam asida angang sing season aduna lalonba horaklabadi state asigi naha singi tungi laibag aruba lambida laknabagi oithokpa leire hairi Female Health Worker Training School gi ANM FHW tamba loiraba mahiroi singi capping lamp lighting amadi ottaking gi thoram ngasi Gandhi Memorial Hall da pangthokre Female Health Worker Training School Lamphel RD Wing na Directorate of Family Welfare Services ka punna khutsamnaraga pangthokiba thoram aduda Health Services Manipur gi Director Dr. N Hemant Kumar Family Welfare Services Director Dr. N Bino Trained Nurse Association of India TNAI Northeast Region gi Vice President Professor T.S. Nandarani amadi Female Health Workers ki Principal T.S. Sanatombina thoiba mithunglan sing oiki loinana academic asigi examination amadi annual sports ta makok mathang takraba position holder fanglaba mahiroi sing certificate na chingba piduna ikai khumnaki Health Services Manipur gi Director Dr. N Hemant Kumar na ngasi wasak lauriba sing asina tongan ba mafam singda mathau pangthoktuna anaba singi mapung fana seba tawgadabani tongan ba sinfam da lairiba nurse singi anaba seba tawbada ayamba focus tawrabasu female health workers singna nadringai da hana cheksin thorang lokhatpagi achoba thodang kaya lauri female health workers singna tongan ba center singda achoba thodang lauriba sida miyamna makoina tawriba thodang asida saugat pinaba changi haike ꯑꯩꯈꯣꯏ ꯗꯣꯛꯇꯔꯁꯤꯡꯗꯒꯤ JNM BSc Nursing MSc ꯂꯣꯏꯅꯃꯛ ꯄꯨꯜꯂꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯇ꯭ꯔꯦꯟ ꯈꯨꯇꯧꯁꯤꯗꯤ ꯃꯔꯨꯑꯣꯏꯅ ꯅꯥꯔꯕ ꯀꯥꯟꯗ ꯑꯅꯥꯕꯒꯤ ꯂꯥꯏꯑꯣꯡ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯪꯗꯣꯛꯑꯒ ꯗꯥꯏꯒꯅꯣꯁ ꯇꯧꯕ ꯂꯥꯏꯌꯦꯡꯕ ꯁꯦꯕꯥ ꯇꯧꯕꯤꯕ ꯑꯗꯣꯝꯗꯅ ꯑꯌꯥꯝꯕ ꯐꯣꯀꯁ ꯇꯧꯏ ꯑꯗꯨꯕꯨ ꯐꯤꯃꯦꯜ ꯍꯦꯜꯊ ꯋꯥꯔꯀꯔ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯁꯤꯗꯤ ꯅꯥꯗ꯭ꯔꯤꯉꯩꯒꯤ ꯃꯤꯁꯤꯅ ꯍꯦꯜꯗꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯥꯔꯛꯇ꯭ꯔꯤꯉꯩꯗ ꯂꯧꯕ ꯀꯦꯌꯔꯗꯨꯗꯅ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯕ aduga muksu naraba laeng aboke magi hidak chaba loinamuk loisangrama matungda lahoba care du so hoyi female health worker gi daita ne adana community caring da asuki matik chawna role loriba female health workers singi makhoi role model si miyam na su khangbiyu mama papa na su encourage to biyu Anauba chahesigi February gitang taranithoi faubagi mamangda popular government ama semlabayai haiduna mayang Imphal esigi MLA Kongkham Robindro na phongdokre wafamasi lakliba December gitang kunmanga da pangthokadoriba Christmas kumhai nangnaba uchiwa GP gi manung channa leiba uchiwa kabui khulda Government of Manipur gi Tribal Affairs and Hills ki makhada saba Namthanglong Baptist Church ki oiba uchiwa Namthanglong Community Hall ama miyamda khutsinabaga mari leinana phongdokhibani khutsinabagi thoramda ACSC की MLA Kongkham Robindro uchiwa Gram Panchayat की ex Pradhan Haikruzam Indrajit Fawakchau Sekmaizin GP की Care Teka Oinam Popular Nachingba Mioi Kyasu Sarukya ke MLA na makha taraduna Manipur da lairiba Kendra Khudingmak Development tawda PR lingak asina khara yawfata balai aduna Manipur da popular government ama laiba haibasi miyam amadi center gi su apambane Christmas kumaina lakpaga iroinana Manipur da ingtappa tangdulai taba lamdam ama oirasanu haike Sarkar semachina maru na te khoi di leiriba Manipur ga leiriba wari pot myam se si ing taku korpa nungayo propuduni
सरकार सिटी चाही अमा लेरसु सेमगेरा अनि लेर सेमगेरा अखोई द दरकार लेते तौदबु वारिबा प्रजाना वारिबा हुजिक थेंगनारिबा आईडीपी दे थेंगनारिबा सिंगदा तंपाक थेंगनारिबा मखोइनो वारिबा खोट इम्यामसे मसिबु नुंगाइनी अदुगा लेरिबा केंद्र दा लेरिबा डेवलपमेंट दा फजनबु तौबिने हदादी अदु कसुं पाइब लेते सरकार सिंगदा दिले तौबु कसुं पाइब लेते तौदबु अखोइनो हुजिक पामिसे मियाम प्रजाना हाइबम लेतबा खोतबा अखोइनो सुमु मथक हाइबम लेतबगी टाइप दा अखोइदा हैंडीकैप ओइना लेरिबा एमएलए खुदिबंगा लेगिसे मसी नुवाइरक्तबदगी अखोइ सेमला फगनिना मियाम प्रजानासु लेरिबा सरकार पाइरमबा एमएलए सिंग सेम फनेना सिगी कनो तौवेदु थोना सेम फगी अखोइ होप ले तौदबु अखोइना क्रिसमस लाखपसिदा न्यू ईयर लाखपसिदा अनौब सही लाखपसिदा अनौब मंगानमा मणिपुर की लेरिबा प्रजा खुदिमक्ता कम्युनिटी खुदिमक्ता अनौब मंगानमा पिबोदरसनु हाइबसे ngasi chahi taragi mamangdagi oinam kendragi manungchana leiba ngaikong sifai awang Pm-Istv dagi mamang community hall amadi makha lambidana laibungdagi MDS tank taba lambi asi athuba matamda sembidrabadi kunga ngasigi praja sing khutsamnaraga akan makhongjang sangsilagani haina kunai semgad luf ngaikong sifai gi secretary huidrom romena phongdokre wafam singa si ngaikong sifai laibungda kunai semgad lupna sinduna miyam gi mifam ama pangthok labatungda romena pawmisingda phongdokibani romena makha tana hariba lambi asi ngaikong kulen gram panchayat jila parisad amadi local MLA na hanna ingbidabdagi nong taraga lekhom thokpa nungsa saraga na uful na chatpa yadabaga loinana mi danatana gari kaya accident toina thokle ahal sing uful na maram oiraga asma naba yaurokpada natana angang sing mahima sing tamba chatpada asuki mate khudong chadaba mayuknari hiramasida gram panchayat jila parisad amadi local MLA na metiang changfam thokpa adu hanna ingbidabana maram oiraga praja sing penadre hiramasiga mari lenana hairi lambi asi Manipur gi governor na mitiang changbinaba memorandum pisinaba sem sare hainasu Romena makhatana phongdokhe Lubasigi Women's Wing gi convener and Indira Devi na lambi asi mari leinaba authority na athuba matamda ikshin biduna sembidrabadi lambi tawkhaiba yaw na makhal makha kya gi khongjang sangsilagani haikhe masi nongbu thagi matamda lekhom thokna maram moiduna khuichatpa yadaba adegi gari masa kai thokbada su yam toina accident thokpa maram na लकाई सिदा जामना समेसाम ओइदुना जामना फिबम तादबम ओइरे अदुना प्रेसिडेंट मिनिस्टर लेबा मरमना मसी गवर्नर ना अमुतंग पुन चंगथन बिदुना मसी अथु अमुतंग सेंबियु मसी सेंबिदब तारगदी अखोई अचंग खुंजंग मतम खुदिंग मत संसन जरगनी lambi sembi dabagi mayokta December kunmari dagi Impal Cycle lambi matam kaktana thingzilagani haina Impal Cycle Road Joint Development Committee ISRG DC gi convener Tonjam Somorjitna Pawmisingda phongdokre Pangai da laiba Pangai Yangdong Youth Development Association paidagi office ta Pawmisinga unabada Somorjitna makhatana haukiba November 22 da governor da memorandum pisinduna lambi sembi hajarabasu tabi dabadagi December nipal da lambi paringa seda paktakna na wakat khongjang sangsinkre khongjang kaya sangsilabasu tabi dabana maram oiraga December kunmari dagi lambi asi matam kaktana thingzinaba warep laurakpani haike lagliba December gi tang kunga mari dagi Impal Cycle Road si total shutdown tawjaragani masida lamong dagi horga letam pokibauda leibiriba club sing lenana maira pebi sing CSO sing auto service toriba gari service toriba koi praja miyamna sogapiduna apun ba khulausi laubada koi saru yamina si haina thamjage December gi tang kun ngamari sida koi total shutdown to basida praja miyamna warab suwana khitang khamina duna yamna khudung thiraba lambi si phanana bagi koi black topping thabiduna mating leina lambi ma chanana ba koi masida koi pandam sangjamina ja wafam thamjage Manipur da NRC natraga manaba chatna kanglon ama chatna driba fauba mikok thiba yaroi haina campaign for just and fair delimitation JFD gi convener Jitendra Ningombana India lengakta Jackson Warol thamlakle wafamase census ki matang da khanaba campaign for just and fair delimitation JFD na paring naina chatharakpa mifam gi manung chana Imphal East ki Nongren amadi Nongdam khulda pangthokiba miyam gi oiba khananaina ba mifam da phongtokibani Nongren Community Hall amadi Nongdam Bazar Community Hall gi koibagi club mera
loop singa khutsamna senkiba mifam aduda maikai adungi masing yamlaba miyamna sarukya kibaga loinana JFT ki luchingba Sunil Karam Ratan yauna maikai adungi club maira loop singi luchingba singna mayai tangbal lokhe mifam aduga mari lenana Jitendra Ningombana makhatana lamdam aseda hauzik thokliba irang asisu illegal immigrants singna thokan bani haibasi miyamna su hena khangnare illegal immigrants sing thengnaba census asisu yamna maru oiba amani Maramaduna India lengakna census pangthoknaba thorang torakliba si kanglam chumna tauhanba mathautai adumakpu hauzik leiriba tangdu leita daba fibam asida kanglam chumna pangthokpa haibasi oithoktaba amani masigi mathakta mamang thakta pangthokiba census ta niti niyom kaiba kaya thengnaba laikre hauzik amuk nauna census tawrapa matamda hena kanglam kaiba yabagi oithokpa chauna lei census tawdringaida illegal immigrants sing hana khandokadabani Matung tarak padasu aranba mawongda census tawrabadi illegal immigrants singi masing lepalaitana hengalakigani India gi logi matung inasu mafam amada natural disaster natraga lan thoklabadi census yaithokpada akaiba laite maramaduna census asi hauzik leidiba lamdam asigi tangdu leitadaba fibam asida yaithokfam thoi haike Hana mamangda ngasi gina sahi kunga mangagi mamangda 2001 mikok tibo matamda aikoi jaga kharada mising yam ekpa kharada mising tawa tingnare hingali gise karam ro ane tibo matamda singi area da thai bi hingali bi mayam je mikok tibo do lo hapsel le mane imam na bukju sahi ma angang amuk natro inupi amana imam na sahi ma da angang tari amusu tarang sang ku me Maitai Community Joint Coordinating Committee Waithau Kiam Sipai Hauka and Waithau Ed Hauka Mamanglekai Sinduna Lebaki Tabak Tauda Kayada Sarukyarakpa Chahi Ani Mapung Farak Pagaloinana Joint Coordinating Committee Asigi Ani Suba Foundation Day Ngasi Hauka Mamang Football Ground da Pangtokre Taramatuda UCM gi Hanagi President Yumnam Nabachandra MCJCC Tobal gi President Nongthombam Biren MY Bharat Mera Yuva Bharat ki State Director Lisam Marjit Kumar Tobal College ki Retired Senior Associate Professor Dr. Thongam Komol Mitei Amadi Tobal Municipal Ward Number 12, 14, 15 Amadi 16 gi Caretaker Councillor Singsu Sarukya ke Tawram gi mapung oiba saruk ama oina committee gi maikai digi committee da mateng pangbirakhiba khun tara Nepal gi miyoi kyada achamba kudol sing tamdunai kai khumnaba utpaga loinana MCJCC Tobal na koliba khul tara Nepal asidagi khangatlaba nupi sanaroi team tara marina thauri chingnabagi competition amasu pangthokhi Tawramadu Thoiba Mitungi Warol Piraduna UCM gi Hanagi President Yumnam Nabachandrana ngasi fauba MCJCC Thobalgi manungda yauriba khul singi member singna lingjel manana lebaki damak thodang yariba amadi hotnariba kaya asi tungkoina adumak maipakna chathanaba hotnasi haike Maitai Community Joint Coordinating Committee hariba yubase makatana adumak leiriba manungi lingjel manabase mangandana leiba ngamba amadi yam idamaka seba se makatana kobungamba tudo bendam piwa osimo Green Moirang and Clean Moirang Haiba Motoga Lunana Semkiba Friendship Organization Moirang Form Chahi Ama Mapung Farak Pagithoram Ngasi Organization Asina Senduna Moirang Sendra Road Ki Road Medianda Laichara Kaya Thakre Thamna Pokpida Pangthokpa Thoramadu da Organization Ki President Maibram Noren Form Ki Secretary Hemam Deven Amadi Dr. Kumam Prafulona Chingba Musing Sarukya ke Tauranga Mari Lenana Form gi Secretary Hemam Devenna Form gi Wakalol gi Makada Moirangbo Asangba Amadi Tarutananba Loinana Hogulak Liba Tungi Yumbi Oirakatoriba Mahiro Kyabu Pungning Thogatuna Achangba Mioi Amamam Oihenaba Haiba Pandamga Loinana Safong Lakibani Haukiba Chahi Ama Asida Organization Asina Moirangi Akoibada Uchara Kaya Thakre Lam Sengdok Pama de Social Service Camp Kaya Pangthokre Masidanatana Tunglamsat ki Damak Motivation amadi career counseling program na chungba kaya su pangthokre matung tarak padasu organization asina pandam kya ga loinana awan ba chaukhatpa tarutanan ba moirang ama oihenana ba lepalaitana sangsin khigani amadi masida moirangi miyam na su mateng pangbiu haina su appeal tawke Friendship Organization की First Foundation देगा मरी लेना ना मोइरांग सेंट्रल रोड की मेडियन सिदा अकोई की लई चरा थाब की थोड़ा ममा अकोई न पंगथोक चोबे मरम दी करीनो हरगा मोइरांग असी ग्रीन मोइरांग क्लीन मोइरांग अदुगुम्बा पांदम मम की मखादा हौखिबा कयादगी कोई चत्तजना लाकपदु हौखिबा ममांगदा कोई की LDA डिपार्टमेंट ता सेंट्रल रोड की नाकंदा पैसिलिबा फुंदी सिंग असी सेंगदो ओइनो कोई चे थागरगा सेंगदो मतुंग सिदा मदुगी हेक मथंगदा अकोई
lei chara si friendship organization ki first foundation ka mari leina thajabani mathang chahi dadi akhoi thabak oina koi utla kanda akhoi ki sakhi oiba haiba tare panghai da haido khraga koi thabak tawdragadi kana dabnina akhoi matam du da thabak tuna ucharake lamdama segina ha kaya su fam nom fam khangdana leibana maram oiraga senmet lon soksilabasu masa marom dom ningthina chatpa amadi lengba ngamdraba differently able oiriba kangabam samanandana mora longopna chingba saduna imung manungi leita laira men hauri hiramasida pautamama aina hojik laijariba mafam asi Kakching district ki manung channan leiba thongnaugjam awang leikai da leiba kangabam boy gi mayumdani kangabam boy gi machanu pa pokpudagi cerebral palsy naduna differently able oijarabasu wakhanda thongna pangal sonda ba leitana khunai asi gi kanaba kitang do oirabasu amadi imung manung gi mateng khara da oirabasu haiduna mora saduna leiriba adugumba kangabam samandagi yumdani Samanandagi imung manung amadi lekai gi miyoi sing na pamnari badi asigumba mimana drabagasu masana khonaningba tamningba khangning miyoi sing asida lenga ki maikei dagi karigumba khara mating tobiba taragadi mahangna khona jariba asida hena mating oigani haiba du imung manung gi miyoi amadi lekai gi miyong shirna thamna hori momji khaga thokpa hairakpadagi machanu pm lei sae bako ma ju lei saba tamgi hade ma sum tambi de khaga thum haire ma moi gi mora sai yenge na hada ma mana chala photo do chala kapore ima si singi ipiu wa je khai ga ni ipi raga mana sum khaga sum tek sim saba hogi bane ba khaga sum saba hobudagi ma je pora saninge na ma je khone juma pom che je khaga langbe daga sum sahale sahan bade ma ju khoi sum leita ba ji u ba ji te ma si saraga tolaga khola khaga mateng wona bana ma mating jam pange ma na khoi jigi माजी सरकार दे खोजु हाफेती हंगबा याबदि हंगे मेंबर कई पधा लेजि सिदे हंगे बको खो जिला दगा हंगा न मोना ऐ जाजी काना बजि तौबिउ यादेबा अंगांग सिना मिमाना दबा मा हाबदि मपांगन सोंबा मयामदगी पांगन सोंबा म ओइतारगजु मान हाइजबा मखुना छाबा लोंगु दगी मोरा लेना सिंबा कया सादन इमुंग सिगी अवाना कया बु सोंगरबा अंगांग सिना मतें कया पांगदुन सिबाबद लाई कया वाना अंगांग सुमगुंबा म यारकपजि यामना वाना ममा मपाव बिजिंग हुंतोगा ससी कदाई दगी पूरगा ससी मागी थबक सुबमदा अदुम सुंगमदबा कयासिदगी मखो मसा समाना हाइबा यावरकपसे सुंबजिदा सरकार गी मिंग चंगबिदुना पिबा याबा मतेंग पांगहनजनिंगी था थागी ओना लिसिंगम चंगा पिबा जिनादि था खुजिंगी पिबा नते पुंसलगा लाकपददि लेतबददि याम वाना थोई अते अते थबक सुबंगमदगजु मखो मसागी गोइबा सुबजिदा सरकार गी माकेदगी मतेंग पांगहनजनिंगी खोजि कैगुंबा लाइबक थेना सिगजु मागी माछि साबजि मपुंग फानबा मागी हयिंग बोकी मा हयिंग तुंग बोकी उहौना बसे हुजि हुजि तिंग यम पामे खोनदि मागी ने हाइबा रोन खंगदे माना साजरि बजिदा थादनबा मागी मपुंग फाना बजे खसेमबियोना इसिने बजि जिला ओरिसे ना सुंनो सुंग लौबिते नॉर्मल ओइबा मियम ना ngamdaba kaya ama mangonda magun lama pinge dagi yarakpa adugumba kaya lerakpadagi si thagobne dubu kanagumba phajana magi mating pangbibo oragadi sidagi hena mimana daba mo oragaju hena mapung phaba phaba ama orakani ana khanje lamdam asigi naha kya ama thabak shubam nobam khangdi haiduna matam manghanduna leiriba matam asida differently able oijarabasu thabak pu suningabadi thabak ki awat palaite haibasi samandana lamdam asigi miyamda khudam oiri lenga ki maikai amadi lanai miyosingi maikai degi mateng khara tawbiba taragadi hingbada waraba mimana raba sing asigi mateng oigani haiba thamna hori ISTV paugi damakta sagol sem sanjoy ge loina paugdam jari karnajit Kakching thongnaugjam awang lekai Impal West के कोंथौजम एसी के मनुंग दलरिबा क्रिस्टियन लाइनिंग चटपा मरुओइना कबुई इचलिनाउ सिंगदा MPCC किसान कांग्रेस के चेयरमैन लाइश्रम नंदोना कोइना चतुना क्रिसमस न लाकपदा अंगंबा खुदोल तमदुना असोएंगाम याउदना पांगथोकनबा पाउसल पिख्रे खुदोल तंबादुदा MPCC किसान कांग्रेस के चेयरमैन लाइश्रम नंदोना क्रिसमस न लाकपदा नुंगायाइफबा वातपादबा तंगदु लैताबा अमना अमगी मतेंग पांगनदुना चाउखटपा लमदम अमा ओइबा ओइरसनु हिंगमिनारिबा अखोइ खुदिंगमक अमतने लाइनिंग लाइसोल मानद्रबसु
ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯁꯤ ꯂꯣꯏꯅꯅ ꯈ꯭ꯔꯤꯁꯃꯥꯁ ꯑꯃꯗꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯕ ꯉꯝꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯈꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯈꯟꯅꯔꯤꯕ ꯂꯥꯟ ꯂꯦꯞꯇ꯭ꯔꯤꯕ ꯑꯁꯤ ꯁꯥꯟꯇꯤ ꯑꯣꯏꯕ ꯉꯝꯂꯤꯕ ꯑꯁꯤ 2026ꯒꯤ ꯍꯦꯄꯤ ꯈ꯭ꯔꯤꯁꯃꯥꯁ ꯂꯥꯛꯄꯁꯤꯗ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯁꯥꯟꯇꯤ ꯑꯣꯏꯕ ꯄꯣꯔꯛꯄ ꯑꯣꯏꯔꯁꯅꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯂꯩꯇꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯇꯪꯗꯥꯕ ꯇꯨꯡ ꯇꯥꯕ ꯑꯃꯗꯤ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕꯁꯦ ꯄꯣꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯏꯁꯣꯔꯗ ꯊꯧꯅꯤꯖꯕ ꯂꯥꯛꯆꯕꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯈꯛ ꯅꯠꯇꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯣꯏꯅ ꯇꯥꯔꯤꯕ ꯃꯅꯤꯄꯨꯔꯤ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯂꯦꯞꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯦ ꯅꯨꯡꯁꯤꯅꯕ ꯈꯛꯇꯅ ꯏꯪ ꯇꯞꯄ ꯄꯨꯔꯛꯀꯅꯤ ꯒꯨꯋꯥꯍꯥꯇꯤꯒꯤ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤꯗ ꯒꯦꯁ ꯍꯥꯎꯁ ꯑꯃ ꯊꯝꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯇꯛꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯁꯦꯛꯃꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯍꯩꯈꯥꯝ ꯗꯤꯡꯒꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ ꯃꯅꯤꯄꯨꯔ UPF-ꯅ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯅꯤꯡꯁꯤꯡ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ UPF-ꯀꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯔꯥꯖꯕꯥꯔꯤ ꯑꯦꯊ꯭ꯂꯦꯇꯤꯛ ꯀ꯭ꯂꯕ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤ ꯃꯩꯔꯥꯄꯥꯏꯕꯤ Women's Association Sri Radha Krishna Mandir amadi Manipuri Jagannath Bari Seva Samiti Guwahati pullaga Manipurgi Ningkha tamkibada achoba symbol oina khangnariba Bir Tikendrajit ki mitam maikum hangdokpagi thoram ama ngasi Guwahati da laiba Manipuri basti da pangthokpada phongdokhibani ngasi gi thoram aduda UPF ki president Nongthomam Rupachandra UCM gi president YK Dhiren UPF ki advisor Khomdram Ratan Waripam second Amsugi president Ngasipam Sanahal Rasbari Athletic Club ki working president Usam Deepak Sri Sri Radha Krishna Mandir ki president M Pradeep Manipuri Basti Mairapaibi Women's Association ki president L Champa Manipuri Jagannath Seva Samiti ki president L Pancham Nipko ki president Oinam Premjit amadi Ichal ki president Tongbram Ongbi Ibem Chasu Sarukyaki MLA Hekam Dingona Makha Taraduna ngasi aikoina maipakna ipaipu singi khongul lirakliba chauthokna hingbang ngamliba asi ipaipu sing aduna iramdam amadi tungi mirol gidama khonaramba kaya adunani makoina honarabliba sing adugi mitam latpakhak natana makoina pangthoklamba thabak adugum iramdam gidamak aikoi punna hotnaminaba mathautai aikoi amata oina punsindragadi lamdam asida nuksinaba purakpa amadi apunbagi saktam sagatpa ngamloi amukana manipurda BJP na mapung fana lengak pairak labadi Guwahati gi Manipuri basti asidasu guest house ama sanaba marilenaba singda taksingani Jahi 8 khuntakpa ningsing thoram amadi aikoi punna makeup thoknaba pauzil puduna UPF na tongan ba lamsingda chatuna hotnariba asi thagatningai ni masi atopa lamsingda chatuna aikoi amata oina punsinaba hotnabiu apunba Manipur amagi damak aikoi punna hotnaminase haike Guwahati ki leba Rajbari Association bo jaga ama guest house ama takai kadang takai oya ada tamjang itu na masih taseng government sini aku kehalat tar gitu anu level na guest house ama sana ba madu ki tongan wa ini sakti ki anu level taksin jadi sangka meki apa lagi ba pa loga meki apa pun ini ba bisi ki masih no na kan harus tabi ni kan ko se karam ba sakti ro kamai to hai ta ga ko unity ba bisang ama ga magan sina ba simple ki hen ba to like Paugi Marakthana Tenba break amatang lominase. Slopeland College of Teachers Education की Master of Education M.Ed की दमाग लाखलिबा सेशन 2025-26 की एडमिशन तौननब की दमाग अकक नव सीट खरगी खुदोंग जाबा पिजरी खुदोंग जाबा सी लौवी होनब की दमाग मखाद पिजरीबा कांटेक्ट नंबर 9615965922 नत्रगा अखुगी ईमेल slopelandcollege@gmail.com दा कांटेक्ट तौबियु मतमगी नुंगसित नुंगसा अमदि अयिंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदकत फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Dada Yeme makigano Azab thammo Sigi yumse next Pm-Istv na checksin na laksilaga thamgrabani ne Dada nang se juhar habaga amta kidrabo Asumna mayamna na machalbo ngapshan lugum masigi yumasibu asoya ngan kokadabagi next Pm-Istv na ngapseli next Pm-Istv juhar habati ngakok na basembani German technology siya na concrete katok na tinaba matamda kapamul amuk hena angle adli next Pm-Istv strength is in the quick Honglagli ba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte chasilliba singduna adomgi liver da kayam sokhalli khangbibra
liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghalakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break itung da taram nok chari makata ba pau pizari. Dr. Laurembam Ibetombina Iba Sagolgi Kongthang Makhol Haina Mingthonba Lairik Ngasi Haunabi Matungina Manipur Press Club Infalda Fongkre Lairik Fongbagi Tauramaduda Saknairaba filmmaker Aribam Syam Sharma IAS retired K Radha Kumar President Manipur Equestrian Association Lieutenant Colonel retired Laurembam Manungba Amadi VC K Khongnang Thaba University ki Professor Naurem Joykumarna Sarukyaki Ngasi fong liba lairik sagolgi khongthang makholgi matangda Dr. Makhol Mani Mongsabna wangangki. Sana mahi liningi chahi hauba numit ki thauram ngasi wakching ginong mapanba numit asida Kaksing district ke manung chana laiba tokpaching Fumlen patta laiba Khuman pokpa ivudogi laivungda pangthokre. Sana mahi lining chatpa Kanglaipak sinduna pangthokhiba thauram aduga mari lenana lubasigi thaumi ngasepam Susal Kumar amadi Moirangthem Kanglaipak anina pomisingda fongdokhibada Cultural Conservation Laboratory Janpat New Delhi na masak khanglaba scientific oiba wakalol Hillel Tilel Salai Ima Ilon Pukok Puyada yumfam oiraga Wakchingi nongmapanba khudingi lup asina sanamahi liningi kum hauba numit chahi hauba numit ki thoramasi pangthoktuna lakli Sajibuda pangthok liba chairau basi mapalgi oiba liningi machatni sanamahi liningi asengba kum hauba numit nate carbon dating tawduna achumbani haiduna certified tawraba wakoklon Hillel Tilel Salai ama Ilon Pukok Puyada ngasigi numit waksingi nongma panbasi sanamahi liningi chahi hoba numit ni haina mayek lana iduna leide hairiba wakchingi nongma panba numit asida sanamahi lining chatliba mepung khuding makna sahi khudingi soifadana kum hoba numit pangthoktuna yaibi marang kaiba nungayai faba amadi chahonga hongba kum ama oinaba thongniminase Masidanatana Maichau Ipu Chaubana Puya Latam Sindokhiba Matamda Wakchingi Kum Ahan Badagi Hauraga Wakchingi Taramangani Panba Thanil Numit Fauba Changki Haiba Kudam Singh National Archives na Sakhanglaba Puya Asigi Wari Likun Singh Dagi Khangbangami Sanamahi Lining Chatliba Maitai Khunai Oina Kum hauba numit ase wakching nongma panba numit ase oigani haibagi thazaba amaga loinana thauramasi pangthokpani haina haiki Kanglaipak khunda minariba Kanglaisa khudingmakna waksingi nongma panba hairiba numit asida sahi khudingi soifadana sahi hauba amadi kumhaubagi thoram sungsoi soidana pangthokpiyu karigidamak puyasi lakhwasabano hairgadi Cultural Conservation Laboratory Janban New Delhi da carbon dating tawruba matungda National Archive na certified tawbudagi puyaji summi khangpudagi puyasigi makhada masida best tawsirka khoi waksingi sahi hobasi pangthok sabani loina kanglai miyamna sanamai lening chatpiriba iresa puno mangna waksingi nomma panba numira sida sahigi kumau thorom sahihoba pangthokpiyo haibase akhoi sanamai lening lisat ki maikei dagi laibak miyamda thamjari Nupilal Ningsing Thali Singani Kunmanga Haibatimda Manipuri Chanura Laisem Marup Machalaima Amadi Life Savers Manipur Listam Amadi Department of Transfusion Medicine Rimsta Blood Donation Camp Ama Pangthokre State Blood Transfusion Council SBTC Manipurna State Blood Cell NHM Manipur Amadi Department of Transfusion Medicine Rimska Khutsamnaraga Pangthokpa Blood Donation Camp Asida Miyoi Kun Henbana Lemna EPK Kuntra Nepal Suboina Hairok Patu Tomal Makong Self Help Group SSG Ima Ibel Mayam Amana Plastic Iba Potlam Kaya Ama Collection Tauraga Mapam Amada Thambiramba Aduga Eco Network Manipur Amadi Asok Traders Kapulaga Lokhat Kre Ima Ibel Mayam Amana Kunbiram Liba Plastic Bottle na Chingba Plastic Potlam Singasi Sale Piraga Lebi Bagi Khongthang Adu Ngasisu Chatharakpani Eco Network Manipur Nasu Plastic Pollution Hanta Hanaba Climate Change Ki Honglak Liba Chaithengasi Karada Oirabasu Kannaba Lepalaitana Tabak Sangsin Kigani Amonakai Singh Saithoklaga Mafam Chadana Laibana Maram Oiraga Mochilakpada Aduki Matik Khudong Chadabakaya Ama Mayok Nahanga Doribani Aduna Aikoi Mayam Wakal Taminaraba Kanda Amonakai Singh Mafam Chana Thambiba Mafam Sana Loisilamna Bahotnaminasi Loinana Manipur Pollution Control Board Mahud Amadi Directorate of Environment and Climate Change Ladiba Department Singh Asina Lokalak Liba Kongthang Singh Dasu Aikoi Khuding Makna Mateng Pangsilaga Environment Kanba Plastic Pollution Hanthanba Amadi Lubananba Lamdamama
ओइहलगा क्लाइमेट चेंज के साइथिंग असि अखोई पुन्ना थेंगनबदा सरुक यामिनसी इको नेटवर्क मणिपुरना अपील तौरकले थासिगी तांग तरा तरेतगी तरामापल फाउबा मेघालय की सिलोंग लैबा उमियाम लेक पांगथोकिबा फर्स्ट नॉर्थ ईस्ट रोइंग 2025 अस्मिता लेक सरुक्याकिबा बिष्णुपुर डिस्ट्रिक्ट की मेडल फंगलकलबा रोइंग सनारोई तरा तरुक ngasi ताकमु रीजनल वाटर स्पोर्ट्स कॉम्प्लेक्स मोइरांगदा तरामना ओखरे तरामना ओकपगी थौरम अदुदा सनारोई सिंग असिगी कोच इंदिराना अस्मिता लेक 2025 असिदा बिष्णुपुर डिस्ट्रिक्ट रोइंग एसोसिएशन की मखादा लैबा सनारोई तरा तरुक अमसुंग इम्फाल ईस्ट रोइंग एसोसिएशन की मखादा लैबा सनारोई मंगा सनारोई कुनमाथोई अमदी टीम कोच अनि टीम मैनेजर अनिना मणिपुर की महुत सिंधुना सरुक्याके अस्मिता लीग अदुदा बिष्णुपुर डिस्ट्रिक्ट की सरुक्याकिबा सनारोई सिंगना गोल्ड मेडल तरा तरुक ब्रॉन्ज मेडल अहुम अमसुंग सिल्वर मेडल अमा लौदुना मणिपुर की माई पुरखिबनी बिष्णुपुर डिस्ट्रिक्ट की ओइना असुमना मपाल लमदा सानाबा चटपा मतमदा ख्वाइदगी यामना गोल्ड मेडल लौरखिबा से हंदकी असिना अहानबने अस्मिता लीग असी नॉर्थ ईस्ट के ओइना अहानबा हौदोकपनी मसिदा सनारोई सिंग असिना तोंगान तोंगानबा कैटेगरी हाइबदी जूनियर अमसुंग सब जूनियर हाइना सरुक्यादुना मेडल सिंग असी लौब ngamlakpani हाइखे मागना मखाताना हौजिक तकमु रीजनल वाटर स्पोर्ट्स कॉम्प्लेक्स ता सनारोई सिंगना प्रैक्टिस तौरीबा खुलाई सिंग असी मणिपुरदा पांगथोकिबा 5th नेशनल गेम्स ता सिजनरंबा पोटलम सिंग अदु ngaktane aduna hojik matamga chunaba khulai sing season aduna practice tawrabadi Olympic games fauba yawbangamgani thajai loinana sanaroi sing asina chathok sasin tawbagi sel asisu sanaroi singi imung manungna puthok chabangaktane maram aduna lengakna sanaroi singi khanbiduna practice tawbagi khulai sing anauba pibibaga loinana sanaroi singna chathok sasin tawbada changliba sel asisu lengaki maikaidagi mateng khara pirabadi masidagi hena medal lawba ngamgani haina lengaki pukning singsinki गोल तारा तरुक लौरपसी खुना अहन बने हाइतारे अदुगा कोई अतम याम सांगना कुइरे कोइगी मरी लेनबा डिपार्टमेंट सिंगदा हाइजरकपा हान 2007 की खरा लेरबो पोतुगा सिना 1999 की बोर्ड फावबो सेमजिलकान कोइ अंगांग जिंगजे सेम सादुना लाकपने अखोगी अवाटपगी अवापा ngata ngaiba aduna pedal ama phobada phajana mapung phana koi hojik pairi si pedal chidi koigi thaina gi 1999 national game da leramba ka pedal duna un mako oibaduna koi hojik sijinar kana leibane aduga migi lamgi pedal singa koi siga yamtina khena bai tare aduduna yaraga di meng khitang sarkana sanganingi sidagi na apaba player puthokpa ngamgani haibagi thajabasu lei akoi chathok jasin tori jidi masa masa na noin puthokpa ngaktane handak sub junior gi national chalurga halakpa ngairi ba hapta phadringai da notice game jam चचरुबने दुना प्लेयर से अदुके मतिक तिवारे हाइतारे चंग बंदा हाइबदी पैसा जे यामद्रबदा 35000 30000 जिदे सिम कंपलसरी दुम चंगे प्लेयर सिंग दा दुगा लाइरबा मसा ngak toibani awabadi mayam mongnare duna sarkar na kitang mi sanction biragadi hena afaba player puthokpa sungangmani ngarang dagi hauraga mathang chahi ke January gi tang taramapal fauba tha ama chupna chathagada badminton coaching camp khurai kongpal chingambam lekai da leiba ima nongmai leima gi sanglenda hodokre ima nongmai leima badminton club na sinduna chahi nepal dagi taramanga fauba gi manung da leiriba angang nupa amadi nupi macha kyana sarukya duna chathagada ba free coaching camp hodopagi thoram aduda social worker waikom herojit khurai chingambam lekai gp gi pradhan lairik yengbam kanon Manipur state badminton association gi treasurer wahengbam कुमार सोशल वर्कर चोंगथाम अरुण कुमार अमदी सानर क्यासु सरुक्या के कोचिंग कैंप हौदोकपगा मरी लेनना कोच ओइरिबा आरके रोविन सनाना ngasiदगी हौरगा फ्री बैडमिंटन कोचिंग कैंप असिदा नुपा मचा अमदी नुपी मचा अपुनबा सानरोय निफोगी मथक्ता सरुक्यारी चाही नौरिबा अंगांग सिंग असि सेमगतुना नेशनल अमदी इंटरनेशनल लेवल दा सरुक्याबा ngamhanna क्लब असिना लौखटपा खोंथांगनि हाइखे खरदी अखोई स्टेट लेवल की थाकता नेशनल लेवल की थाकता यामद्रबदा अखोइना मराइबो पु फरबदी इंटरनेशनल की थाकतसु अखोई इमा नुमाइल बैडमिंटन क्लब ना पोथोकिबा अंगांगना ओइबो यादे हाइबो लेते अदुना अंगम थाकता अखोई हाइबा हेतबा अखोई चप पानबा थौरांग लौमिनर कांदा सुम मपुंग फाबा बैडमिंटन कोचिंग कैंप से था अमा सुमना तौजगदोइनी Indian Council of Child Welfare New Delhi की मीटिंग मखादा Association of Professional Social Workers Manipur amadi Care and Care Wangkhaining Tempukri mapal ka khutsamnaduna Empowering Children Internally Displaced by Conflict in Manipur haiba hiramda Community Reintegration cum Price Distribution ki thoram ama sawambungda laiba prefabricated house ta pangthokre ngasi ki thoram adu Manipur Commission for Protection of Child Rights ki chairperson Kaisam Pradeep Kumar Department of Psychiatry RIMS ki Professor Dr. R.K. Lenin Association
Association of Professional Social Workers Manipur ki President Sarat Kumar Sharma amadi masak naiba miyo kyasu sarukya Loisalakpada maroiba pau amkana pizari Purupumbana amata oina lepminarabadi kukina Manipur thugaiba oithokloi haina lamlai kendra gi MLA KH Ibomchana phongdokre Lamdam asida ingtapa purake hairabadi luchingba sing amadi leibak miam puna mot manana thabak tawminaba changi haina thangmaiban AC gi MLA KH Joykisan phongdokre amadi mayai ka ba potlam mapalda puduna lalonbada angang sing sizinarabra haibagi chingnaba leire Imphal International Airport tagi angang ani ganja kg 3 gram satret ka kona na fare Hauzik phauge oina dia ICB na sandok chaba Manipuri pau matang asida loichinjare medeng tabri pa pumnamakpu amuka hana khurumjare